mayambu ahanamtida warina chunggi maikadagi ikok nona taram nokchari ngasishu miyamgidamakta wari macha ama kudol tamjanaba aikhoina puraga lakchari ngasigi wari macha asigi maming asina laigi posem tabirasi warina chungna pujarakpa wari machada laigi posem nong hek alakpadagi mamana tawriba thabak khudimang singasida machanupi rani pendabadi yamna phawi adubu mamada wa hangkadadi ngangma ngamde फरबसु फत्रबसु महाकसे लेसाबी मचा मपुंग फारबने ममासे लेकाइगी मियोइसिंगना वा यामना हाइनबा मंगोंदा पाव कया अमा तोंलकपसिना मरम मोरगा रानीदा नुंगाइतबसि फावी नोंग फदकसु ममादा माना वा हाइरे इमाना तौरिबा थबकतो अई पामदे लेकाइगी मिसिंगसु फना ngangnade अदुगुमा थबकतो ओ हादुना ममादा हाइरबा मतमदा ममाना मंगोना संगलकपा लाउखलकपा नतना करिगुमा फजबा वाहि अमा फावबा रानीदा ताबा फंगदे मसिमंगसु ममादा वा हाइबा ngamjadana tuminna lona khangjai रानी की मबुंग मले महाकसु थोकमो कदर से याम तवे लम्मा मदमुक चकनी अमदुम लेरंगमनी युमगी मखादंग हाक्ता लेते असी सूरी हाई असी तौरी हाई अदुम तवे जब चाब मागी थबक से करमनो हाइबसु खंगमंगमदे मसिमंगना मियोय कया अमना रानी की ममा अमदी मागी मचानुपागी मतंगदा वा हाइरकपदा रानी दा नुंगाइतबसे यामना फावबनी नाकल लमदना मुक करी कमदौरे थोइथोइगिदमक खन्न मतमदा फजबी लेफम सुपंग खंगदबनी थोइथोइगा मागा होजिक पाव फाउनबा फजन वारी साबा याद्रे थोइथोइ मफम मफम खुदिंगदा तुमिन तुमिन तासिलगा लैबा अदुगा मी उबा यारक्तबा करिगुंबदना की हादुन मसासे कोनसिलदुना यामना वाना खांगबगी मतौ कया अमा तौररी ममाना यामना कन होनै येंगनबो होनै अदुबु फबा कौबदी लैत्रबनी मतम अमदा असुमना तौरम्ब थोइथोइ नते अदुबु ngasidi मागी फत्तबा वरी कया अमना लेकाय से सरासल्ले नहलोइ ngaliङै मतमदना मागी अफबा वरी ngaktani थोइथोइगी मतौ तमु होनबा यामना कनबा नुपानी मागी मतौ तमु हाइनरम्ब थोइथोइसे ngasidi ओक्तबा फत्तबा मिंथोन कया अमा फंगलबनी मसिदा सुनतना होजिकती अंगावबगी मतौ अमसु ओइरिबनी मागी मरमदा फजन खंगबा माबु खनबीबा फजबी खक्तननी थोइथोइगी मतंगदा वारिबा मी कनाना पुनिंद्रबा मी कनाना वरी सननिंद्रबा थोइथोइबु फजबीना लाक लाक्तुना वरी साबिरी मागी हानिग पुंसीदा लाक्नबा माबु थेमनबा यामना कन होनै अदुबु होनै हाबदु मंगाइ वाखल तम वइरे करिमत ngamdabani लेसाबी माना अदुमना चटपा अदुमना मतेंग पांगलिबनी हादुना थोइथोइगी युमना तोइना लापा मतौ कया से फजबीगी ममागा मपागनदी पामलमदे मीना वांगनरकनी मीना मिनोक चंगनी हादुना तोइना चत्तनबसु हाय अदुबु अमुसु फोंगना ngangbसु ngamde मतम अमा थोइथोइगी ओरमलिबा मोंग मतौदो ममा अम्पा अनिनसु लोइना खंगी मीना फै फै हाइनरम्बा मागी मतौ तमु हाइनरम्बनी थोइथोइ ngausinnakide ज्ञान यामना तानखी पैसा तानबी यामना कल्ले पैसासु यामना पाइरम्बनी अदुबु ममानदी मीना वांगलकनी की जबना मचानपी फजबीदा लोना लोना वा हाइरे नकल अमगी थौदो अमु येंगलसे रानी की ममा बिलासिनी महाकसे मी लेतबा तंजा यामनी येंगी नुमित चप युंगबा नत्रगा नुमिदांग वरम ममसुत तौबा मतम करिगुंबदना अहिंग नोंजाइगी मतम अहुमसे मागिदी मी कनामत पुंदना नाइतोम ताना अचिक पथीबा करिगुंबदना मखोइगी युंगी इंखोलगी अकोइबदा कोइचत चटबा महाकसे मसीगुम थबक यामना तोरमी मतमसिंग सिदा माना लोना थबक तौरिबसे ngasi फावददी कनागुमा अमतना माबु थेंगनदरी कनागुमा अमतना माबु उ फंगदे उदनबसु खंगदनबसु यामना चेक्सिन बिलासिनी होनै नोमगी नुमिचप नुमगी थौदो अमनी बिलासिनी मखोइगी युम लेकाय माना हाना लोना थबक तौरम मफुमसिंग असे असिदी मी अमनी अदुम लाक्थोक लाक्सिन तौबसिना मरम मोरगा महाकसे थबक तौबदी यामना कायरमी मतम असिदा मचानुपी रानीसु तुमलग लेररी बिलासिनी मफी खुमजिलग महाकसे चेक्सिन पोचै खरा पाइरदुना थोलकपनी असुमना मफम असे अदुम थिरक मतमदी लबुक लोमदुना तारमी लौ चटपगी खरा पाकपा लंबी मखल लेरी मसीगी लंबी सोमदा बिलासिनी महांग मतोम तम लाकपनी लबुक मैगे सोमदा
Kana kana laibano haduna mani yengi. Hojib hobadi mi pong kanaguma amata susat pasi udre. Masidagi mafam chap chare kharaga hena chalaga tawrage haduna mahakse adum chatkirami. Asum chatpaduna labuk lambi adugi lambi ani phangba mafam ado thengnarami. Mafam adu thengnabadagi masidana chap charani haduna bilasini chap lepkre. Tung hanamu yengi atopa nakalasu mane koireleduni yengi. Hojikti kanaguma amata leitrabasida tan chap chare ai thaba haurage. Mafi kumjilamba haidokre aduga thamthakre. Posai khara lona purapado puthorage. Aduga lambi dugi maya nakna khongban macha ama leidi khongban dugi nakalomda mahakse tamma tamma changkhirami pakthakirami. Mamit manase no singkre. Posai sing punna thamlaga masase hekta nikkumakai thaba horakpani. Mahangna sumna tobu matamase masasi yamna warami. Masasu yamna niklammi. Hakjang ase nikpada asuki matik kanna hairami. Wabasina humang se yamna tarami. Hojikti magi sonmadu loire loirba matamasida masasi wakibana maram waraga ngaktang sor sang sang hondoklami. Aduga lauri yamada ngaktang ngatharami. Asumna mana ngathaduna magi thamlu pusai singase amuk tamma tamma lokthokduna khongban asigi wangmuromda langthokki haina hunaringai matamasida kadomdagina khangna nupa ama lambi asomda lakpani. Nupa adu cycle thoruga lakpani aduga lu amasu cycle asigi maningda mana habduna lakpani. Asum lakpaduna ngasai gi bilasini gi khongban mapa sing mapa chap chana badadi nupa se cycle thoromadu yamna munna yiladuna chap lepkre. Kanana sibo asidi keduriba. Asumna chap leptuna magi matawse hairap yenglubani. Bilasini su mi kana leitrabai khanduna maga posesing tamna tamna sola solaga langthokle. Asumna langtholomlaga magi maithong ase pat onkhalakpani. Onkhalakka matamadi ngasai lambi adugi mathak lomda cycle tongliba nupa amakhangna magi mataw sibu yamna ngakna yelba mataw se bilasini ga hojikti michanare. Bilasini su nupa sina yelakka matam asida khangpek khangkre masa swai laukre. Kana uroi kana khangloi khanduna tawruba thabakni. Adubu cycle thoruga lakpa nupa sina ukibasida mahakse tafum khangkidre. Adubu thamoi nungdadi chauningmana kainoma tawkhrabani. Mana ngasi phawbra tarakpa thabaksing kanagumba amathina udabani. Adubu yamna thuna nupa sina karamna khangkhribana habsigi wakhal khallubada masa puma chauningmana niklabani. Maithongda momon toksinaba magi matawna noladuna yelai. Nupa aduna sunupi ase masa khangi. Nupa aduna se bilasini natrane masidadi kaidoriba khumbam khangkidri bilasini. Magi thokpa ngamnaba ekhoi imungse handak sida sakhra pangdaba adugi numit yungbada lai khurumbagi posai khra oja amaibana pirakpaduda aichu mafum asida nyaktang langthokpa lakpane. Nangbu kaidoba lakpano? Nupa aduna khummi. Ise aidi handak nongsing khara kana subasida lo thungge haduna lowda lakpane. Aduda ise ubasida kaidoribano haduna nyaktang cycle asi khamni yengjabane. Bilasini noksina aduna khummi. Hojikti nongsing tabanina ngasu yamna phanaba matamni. Thumuro aisu yumda halagadabani. Asumna posai sing adu langtholomlaga bilasini sorok adugi mathaklomda kakhalai. Mana kakhalakko matam asida nupa aduna wamani harame. Ise akhoi khulgi misingna phanamata hainadrabani ko. Ise kari nu yamna tawi haduna mina panghaida hainabani. Aidi sum isebu nuksibagi wasing asi haibani. Isebu kari thabak tawgene. Mina isegi maramda wa yamna hainarisibo. Wadu harakpudu bilasini nungda sauninglammi. Noksina aduna mukasukumi. Aibudi khulasigi misingna kari hainariba. Nupa aduna hai khangde ise amaibi yamna sanga tawisu hai. Ise mina di phanamta hainadrabani. Ise adudi ise yumda hanbigadaborabani. Ai lawphuta chaluge. Ngasigi isege lelamniba mataw siga khangde mina hainarisiga isege manakta phawba aidi kuina leiba kijarabani. Ai chaluge ise. Asumna haramlaga nupa se cycle thoruga chakhirami. Matam asida bilasini mamit asi khana nupa adugi maige to bi yengi. Nangsu
ꯃꯤꯅ ꯉꯥꯡꯅꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯉꯝꯂꯕ? ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕꯅꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯨꯛ ꯇꯥꯔꯔꯤꯗꯣ. ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯕꯨ ꯎꯗꯕꯅꯤ, ꯎꯕꯁꯨ ꯌꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯔꯥꯏꯕꯛ ꯊꯤꯕ ꯅꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯥꯔꯔꯦ. ꯅꯪꯅ ꯎꯔꯕꯅꯤꯅ ꯀꯩꯗꯧꯅꯤ? ꯅꯪꯒꯤ ꯅꯔꯥꯏꯕꯛꯀꯤꯅꯤ. ꯈꯔꯗꯤ ꯈꯥꯡꯖꯔꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯂꯥꯁꯤꯅꯤ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯝ ꯊꯥꯡꯂꯛꯏ. ꯈꯔ ꯑꯃꯨꯛ ꯊꯥꯡꯂꯕ ꯇꯨꯡꯗ ꯕꯤꯂꯥꯁꯤꯅꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯇꯨꯡ ꯍꯟꯅ ꯃꯥꯡꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯕ ꯑꯃꯨꯛ ꯍꯧꯔꯛꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯛ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯂꯧ ꯌꯧꯔꯕ ꯇꯨꯡꯗ ꯁꯥꯏꯀꯜꯗꯨ ꯈꯥꯝꯗꯨꯅ ꯂꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯧ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯈ꯭ꯔꯦ. ꯆꯪꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ. ꯑꯁ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯁꯦ ꯍꯦꯛ ꯊꯦꯡꯅꯩꯗ. ꯃꯤꯅꯒ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯁꯤ ꯖꯥꯠ ꯖꯥꯠ ꯍꯥꯏꯅꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ? ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯦ. ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯑꯩꯁꯨ ꯋꯥꯁꯦ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯂꯣꯏ. ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯇꯁꯦꯡꯅ ꯆꯤꯡꯕꯨ ꯆꯤꯡꯅꯩꯅꯤ. ꯐꯤꯔꯨꯡꯉꯣ ꯐꯤꯔꯥꯡꯉꯣ, ꯑꯁ, ꯃꯑꯣꯡ ꯑꯃꯅꯤ. ꯑꯁꯨꯝꯅ ꯋꯥ ꯈꯔ ꯁꯣꯜꯂꯝꯂꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯂꯨ ꯑꯗꯨ ꯊꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯍꯧꯔꯛꯂꯦ. ꯂꯨ ꯊꯨꯝꯅꯕ ꯍꯣꯠꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯛꯊꯗꯨꯅ ꯐꯧꯔꯛ ꯑꯁꯤꯗ ꯃꯥꯅ ꯐꯝꯊꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠ ꯏꯄꯣꯝ ꯂꯥꯛꯄꯗꯨ ꯃꯉꯥꯏ. ꯍꯧꯔꯤꯕ ꯄꯧꯅꯥ ꯄꯥꯝꯕꯤꯁꯤꯡ ꯑꯁꯦ ꯐꯔ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤ. ꯑꯍꯥꯟꯕ ꯃꯇꯝꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯏꯄꯣꯝ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯍꯥꯏꯕ ꯃꯇꯧ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦ. ꯑꯁꯨꯝꯅ ꯂꯨꯗꯨ ꯊꯜꯂꯝꯂꯕ ꯇꯨꯡꯗ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯅꯤ ꯉꯁꯥꯏꯒꯤ ꯐꯧꯅꯥꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯛꯄꯁꯦ. ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯉꯛꯏ. ꯀꯔꯤ ꯏꯄꯣꯝꯅꯣ ꯁꯤꯗꯤ? ꯐꯧꯅꯥ ꯃꯔꯛ ꯑꯁꯤꯗ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛ ꯏꯄꯣꯝ ꯍꯧꯕꯗꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯃꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯀꯔꯤꯅꯣ? ꯉꯥꯏꯍꯥꯛꯇꯪ ꯌꯥꯝꯅ ꯉꯛꯅ ꯅꯨꯄꯥꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ. ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯅꯨꯄꯥꯁꯤꯅ ꯎꯔꯛꯏ. ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ, ꯍꯟꯗꯛꯀꯤ ꯀꯨꯝꯒꯤ ꯅꯣꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯑꯣꯡ ꯑꯃꯅꯤꯀꯣ. ꯅꯣꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯦꯅꯦ. ꯀꯌꯥꯗ ꯀꯜꯂꯤꯕ ꯅꯨꯡꯁꯤꯠꯅ ꯌꯦꯡꯉꯨꯅꯦ. ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯗꯨꯕꯨ ꯀꯤꯕꯨ ꯀꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ? ꯑꯁꯨꯝꯅ ꯁꯣꯜꯂꯝꯂꯒ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯁꯣꯝꯒꯤ ꯂꯧꯔꯤꯔꯣꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯅꯤ. ꯃꯍꯥꯛꯅ ꯑꯁꯣꯝꯒꯤ ꯂꯧꯔꯤ ꯑꯗꯨ ꯌꯧꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯪꯅꯕ ꯂꯧꯔꯤꯔꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯤꯡꯈꯤꯕꯒꯨꯝ ꯆꯠꯈꯤꯕꯒꯨꯝ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯁꯦ ꯃꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯒ ꯐꯧꯅꯥ ꯃꯔꯛ ꯑꯁꯤꯗ ꯅꯝꯊꯦꯛꯄꯒꯤ ꯃꯃꯤ ꯈꯔ ꯂꯩꯔꯝꯂꯤꯕꯁꯦ ꯃꯥꯅ ꯎꯕꯅꯤ. ꯃꯁꯤ ꯎꯕꯗꯗꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯉꯛꯈ꯭ꯔꯦ. ꯀꯔꯤꯅꯣ ꯁꯤꯕꯨ? ꯀꯩꯅꯣ ꯁꯤꯕꯣ? ꯇꯞꯅ ꯆꯪꯉꯤ. ꯑꯗꯨꯒ ꯌꯦꯡꯉꯤ. ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯧꯅꯥꯁꯤꯡꯗ ꯅꯝꯈꯤꯕꯒꯤ ꯃꯃꯤ ꯅꯥꯏꯕꯗꯤ ꯎꯔꯦ. ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯥꯅ ꯎꯕꯗꯤ ꯉꯝꯗ꯭ꯔꯦ. ꯅꯨꯄꯥꯁꯦ ꯆꯤꯡꯅꯕ ꯑꯀꯤꯕ ꯌꯥꯝꯅ ꯍꯦꯜꯂꯛꯏ. ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯂꯧ ꯎꯔꯛꯄ, ꯂꯧ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯊꯣꯛꯈꯤꯗꯦ, ꯊꯦꯡꯅꯕꯁꯨ ꯂꯩꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯤꯗ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ. ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ. ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ. ꯅꯝꯊꯦꯛꯂꯤꯕ ꯐꯧꯅꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯜꯂꯕ ꯑꯃꯅ ꯃꯥꯕꯨ ꯏꯟꯊꯣꯔꯛꯏ. ꯏꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯧꯅꯥ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯇꯨꯔꯝꯃꯤ. ꯇꯨꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯃꯥꯏꯁꯦ ꯐꯠ ꯑꯣꯟꯈꯠꯂꯛꯏ. ꯑꯗꯨꯒ ꯌꯦꯡꯉꯤ. ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯎꯗꯦ, ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ. ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯐꯧꯅꯥꯁꯤꯡ ꯃꯔꯛꯇ ꯁꯣꯔꯣ ꯆꯤꯡꯈꯤꯔꯝꯃꯤ. ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯀꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯂꯥꯎꯏ ꯍꯥꯏꯕꯗꯨ ꯃꯉꯥꯏ. ꯃꯈꯣꯡ ꯑꯁꯤꯗ ꯈꯔ ꯄꯥꯏꯔꯒ ꯆꯤꯡꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯉꯛꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯅꯝꯁꯤꯜꯂꯝꯃꯤ. ꯃꯀꯣꯛ ꯑꯁꯤꯅ ꯅꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯇꯩꯔꯦ. ꯅꯨꯄꯥꯁꯦ ꯀꯤꯕꯅ ꯄꯥꯈꯠꯄꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯣꯏꯂꯥꯎ ꯂꯥꯎꯏ. ꯁꯛꯇꯝꯁꯨ ꯎꯗꯕ ꯑꯃꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯒ ꯅꯝꯕ ꯀꯌꯥ ꯑꯁꯤꯗ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯄꯥꯈꯠꯈꯤꯕꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯏ. ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯊꯣꯛꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯥꯏꯔꯤꯕ ꯂꯥꯡꯂꯤꯕꯁꯦ ꯅꯥꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯍꯥꯏꯕꯗꯨ ꯃꯉꯥꯏ. ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯍꯥꯏꯕꯅꯤ. ꯃꯥꯅ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ
ꯀꯔꯤꯃꯠꯇ ꯊꯦꯡꯗꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯗꯤ ꯄꯥꯏꯔ ꯄꯥꯏꯔꯒ ꯅꯝꯂꯗꯤ ꯄꯥꯏꯔ ꯄꯥꯏꯔꯒ ꯆꯤꯡꯅꯔꯦ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯦ ꯃꯁꯤꯗꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯇꯩꯔꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯈꯠꯂꯛꯏ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯈꯥꯝꯂꯤꯕ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯔꯦ ꯃꯁꯤ ꯌꯧꯕꯗꯒꯤ ꯁꯣꯔꯁꯦ ꯐꯨꯏꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯧ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯄꯟꯊꯗꯦ ꯅꯨꯄꯥꯁꯦ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯔ ꯆꯠꯂꯒ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯄꯔꯦꯡ ꯁꯥꯟꯅ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯣ ꯌꯧꯔꯛꯂꯦ ꯃꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯑꯍꯥꯟꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯃꯛꯇꯗꯅꯤ ꯅꯤꯡꯊꯥꯅ ꯌꯣꯝꯁꯤꯜꯂꯕ ꯑꯉꯥꯡ ꯑꯃꯈꯛ ꯀꯞꯂꯒ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤꯗꯤ ꯁꯥꯏꯀꯜ ꯊꯧꯔꯝꯕ ꯅꯨꯄꯥꯁꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯃ ꯀꯞꯂꯤꯁꯤꯅ ꯑꯉꯥꯡꯅꯤꯅꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯤ ꯈꯥꯝꯗꯨꯅ ꯃꯅꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯁꯥꯏꯀꯜ ꯈꯥꯝꯂꯒ ꯅꯨꯄꯥꯁꯦ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯉꯥꯡ ꯑꯗꯣ ꯅꯤꯡꯊꯥ ꯑꯁꯤꯅ ꯌꯣꯝꯁꯤꯜꯂꯒ ꯀꯞꯂꯒ ꯂꯩꯔꯔꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗ ꯑꯃꯨꯛꯁꯨ ꯍꯦꯛꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯃꯥꯅ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯥ ꯂꯩꯕꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯂꯣꯝꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯅꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯦ ꯃꯥꯅ ꯎꯔꯛꯄꯅꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯃꯆꯤꯟ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯁꯛꯇꯝ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯔꯕ ꯁꯛꯇꯝ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯦ ꯍꯦꯛ ꯃꯤꯆꯥꯟꯅꯕꯅꯤ ꯃꯁꯤ ꯎꯕꯗꯗꯤ ꯅꯨꯄꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯗꯨꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯁꯦ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯔꯝꯃꯤ ꯀꯤꯕꯕꯨ ꯍꯦꯜꯂꯕꯗꯤ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯇꯨꯅ ꯅꯨꯄꯥꯁꯤ ꯃꯊꯨꯟꯅ ꯁꯤꯠꯂꯗꯨꯅ ꯃꯅꯤꯡ ꯍꯜꯂꯦ ꯑꯉꯥꯡꯁꯤꯁꯨ ꯀꯟꯅ ꯀꯞꯈꯠꯂꯛꯂꯦ ꯎꯈꯣꯡ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯤꯡꯊꯥ ꯀꯣꯟꯅꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯝꯅꯗꯤ ꯀꯤꯔꯣꯏ ꯀꯔꯝꯅꯗꯤ ꯄꯥꯈꯠꯂꯣꯏ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯊꯨꯟꯅ ꯁꯤꯠꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ ꯁꯥꯏꯀꯜꯒ ꯃꯥꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯣ ꯇꯥꯜꯂꯛꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯛꯄ ꯈꯣꯟꯖꯦꯜꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯁꯤꯡꯌꯥ ꯌꯩꯕꯒꯨꯝ ꯌꯩꯔꯔꯤ ꯑꯗꯨꯃꯛ ꯇꯥꯔꯔꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯅꯪꯒ ꯇꯥꯏ ꯇꯨꯡ ꯍꯟꯅꯁꯨ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯄꯥꯈꯟꯅ ꯀꯤꯅ ꯆꯦꯜꯂꯛꯄꯁꯦ ꯅꯨꯄꯥꯁꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯇꯩꯕꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯂꯥꯟꯊꯣꯔꯛꯂꯦ ꯈꯨꯜꯂꯛ ꯑꯁꯦ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯅ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯆꯠꯂꯤꯕ ꯃꯇꯧ ꯑꯁꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯩꯔꯝꯂꯤꯕ ꯂꯝꯕꯤ ꯃꯄꯥꯟꯗ ꯊꯣꯛꯂꯝꯕꯁꯤꯡ ꯑꯗꯨꯅ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯍꯧꯏ ꯑꯁꯨꯝꯅ ꯀꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯁꯦ ꯌꯧꯔꯔꯦ ꯃꯥꯡꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯐꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ ꯐꯤ ꯁꯥꯔꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯏ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯄꯨꯡꯇꯩ ꯆꯦꯜꯂꯛꯏꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯉꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯒꯟꯗ ꯄꯥꯗꯨꯅ ꯃꯥꯅ ꯄꯥꯎ ꯇꯝꯃꯤ ꯄꯥꯈꯠꯅ ꯅꯨꯄꯤ ꯑꯩꯅ ꯁꯥꯏꯀꯜꯒꯤ ꯂꯧꯗ ꯆꯠꯄꯗꯣ ꯂꯨ ꯇꯨꯝꯕ ꯆꯠꯄꯗꯣ ꯑꯥ ꯂꯧꯐꯝꯗ ꯑꯀꯤꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯧꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯒꯦ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯨ ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯧ ꯌꯧꯗ꯭ꯔꯤꯉꯩ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯒꯤ ꯈꯣꯡꯕꯥꯟ ꯄꯔꯤꯡ ꯑꯃꯗ ꯃꯁꯥ ꯄꯨꯝꯕ ꯃꯐꯤ ꯈꯨꯝꯖꯤꯜꯂꯕ ꯅꯨꯄꯤ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯗꯕꯅ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯨꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯒ ꯍꯥꯏꯔꯒ ꯃꯍꯥꯛꯁꯦ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡ ꯄꯟꯗ꯭ꯔꯤꯉꯩ ꯃꯥꯁꯦ ꯄꯪꯀꯞꯇ ꯀꯞꯈꯠꯂꯛꯏ
ꯑꯀꯤꯕꯗꯨꯅ ꯀꯞꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯅꯨꯄꯤꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯕ? ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯈꯪꯉꯤ ꯈꯪꯉꯤ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯔꯨꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣ ꯗꯁꯥ ꯇꯥꯔോ ꯍꯥꯏꯗꯨꯅ ꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯑꯗꯨ ꯄꯟꯗꯕ ꯃꯈꯩ ꯃꯥꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯏꯅꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯆꯞꯈꯠꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯨꯃꯥꯡ ꯑꯁꯣꯝꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯖꯤꯜꯂꯛꯏ꯫ ꯊꯧꯖꯤꯜꯂꯛꯂꯤꯕ ꯁꯥꯏꯀꯜ ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯥꯏꯀꯜꯅꯤ꯫ ꯑꯗꯨꯒ ꯊꯧꯔꯛꯂꯤꯕꯗꯨꯅ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯑꯗꯨꯝꯅ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗꯗꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯁꯦ ꯂꯥꯎꯊꯣꯛꯇꯨꯅ ꯕꯤꯂꯥꯁꯤꯅꯤꯗ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯕꯤꯂꯥꯁꯤꯅꯤꯅ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯗꯕꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯦ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯁꯥꯏꯀꯜ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯏꯀꯜ ꯑꯁꯤ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯂꯪꯊꯣꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯅꯥꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯍꯪꯕꯗꯨꯗ ꯑꯩꯅ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥꯅꯦ? ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯥꯏꯀꯜꯅꯤ, ꯅꯨꯡꯉꯥꯏꯖꯔꯦ ꯊꯤꯟꯕꯤꯔꯛꯄ ꯈꯪꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯕꯤꯂꯥꯁꯤꯅꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯌꯦꯡꯅ ꯃꯥꯁꯦ ꯏꯇꯤꯡ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯋꯥꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯈꯠꯆꯕꯗꯒꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯂꯦꯡꯍꯜ ꯍꯧꯗꯣꯛꯏ꯫ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯅ ꯋꯥꯟꯊꯔꯛꯄꯅꯤ꯫ ꯕꯤꯂꯥꯁꯤꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯣꯛꯆꯩ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯡꯗꯗꯤ ꯃꯥꯁꯨ ꯊꯋꯥꯏ ꯋꯥꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯅꯨꯄꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯁꯥꯔꯔꯤ, ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯔꯤ꯫ ꯅꯨꯄꯤꯁꯤꯅ ꯄꯥꯈꯠꯆꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯂꯦꯡꯍꯟ ꯀꯞꯂꯒ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯃꯇꯦꯛ ꯑꯃꯗꯤ ꯕꯤꯂꯥꯁꯤꯅꯤꯗ ꯃꯥꯅ ꯇꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯔ ꯇꯥꯔꯕ ꯇꯨꯡꯗ ꯕꯤꯂꯥꯁꯤꯅꯤꯅ ꯑꯩ ꯌꯦꯡꯕꯤꯒꯦꯁꯦ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯃꯁꯥꯗ ꯂꯥꯏꯃꯟ ꯀꯥꯕꯒꯤ ꯄꯥꯈꯠꯈꯤꯕ ꯀꯌꯥꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯑꯩ ꯌꯦꯡꯕꯤꯒꯦꯁꯦ ꯍꯥꯏꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯅ ꯃꯥꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯪꯅꯕ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯗꯨꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯧꯔꯣꯝꯗ ꯆꯠꯈꯤꯕꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯣ ꯁꯦꯡꯅ ꯃꯨꯟꯅ ꯂꯤꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗꯕꯅ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯤ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯕꯤꯂꯥꯁꯤꯅꯤꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯦ ꯈꯔ ꯍꯩꯅꯔꯝꯗꯦ, ꯀꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨ ꯕꯤꯂꯥꯁꯤꯅꯤꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤꯅ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯂꯥꯁꯤꯅꯤꯅ ꯈꯔ ꯁꯣꯟꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯋꯥꯟꯊꯔꯝꯕ ꯅꯨꯄꯥꯁꯦ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯇꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯛꯅꯗꯨꯅ ꯌꯦꯡꯂꯔꯤ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯀꯔꯤꯒꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯥ ꯑꯃꯨꯛ ꯂꯥꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯕꯤꯂꯥꯁꯤꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯋꯥ ꯍꯪꯉꯤ꯫ ꯋꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯀꯤꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯃꯇꯝꯗ ꯃꯥꯅ ꯑꯍꯥꯟꯕꯗ ꯎꯔꯨꯔꯤꯕ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕ ꯊꯧꯗꯣꯛꯀ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯛꯏ꯫ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯁꯤꯗ ꯁꯥꯏꯀꯜ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯀꯔꯝꯅ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ, ꯈꯪꯗꯦ, ꯑꯩ ꯌꯥꯝꯅ ꯀꯤ, ꯑꯩ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯌꯥꯝꯅ ꯀꯤ꯫ ꯃꯁꯤꯗꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, ꯆꯨꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯅ ꯐꯅ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯕꯅꯤ꯫ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯀꯤꯖꯩ꯫ ꯀꯅꯥꯒꯨꯝꯕꯁꯤꯡ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯦꯛ ꯐꯠꯇꯕ ꯍꯥꯏꯔꯨꯕꯁꯤꯡ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯏ꯫ ꯈꯪꯗꯦ, ꯍꯦꯛ ꯃꯥꯟꯅꯔꯨꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯅ
ꯑꯁꯦꯡꯕ ꯆꯞ ꯆꯥꯅ ꯑꯁꯤꯃ ꯇꯧꯏ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯐꯪꯗꯕꯅꯤꯅ ꯈꯨꯜ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯒꯗꯕꯁꯨ ꯉꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯅꯁꯥꯗꯨ ꯈꯔ ꯐꯔꯛꯂꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯅꯪꯕꯨ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦ꯫ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯈꯜꯂꯤꯀꯣ꯫ ꯃꯁꯦ ꯄꯣꯠꯁꯦꯝ ꯍꯩꯕꯤꯅꯤ, ꯖꯥꯗꯨ ꯍꯩꯕꯤꯅꯤ, ꯃꯍꯩ ꯍꯩꯕꯤꯅꯤ꯫ ꯃꯥꯒ ꯄꯨꯜꯂꯨꯕ, ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯇꯕ, ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯣꯏꯔꯛꯄ ꯃꯤ ꯌꯥꯝꯅ ꯌꯥꯎꯏ ꯍꯥꯏꯅꯔꯕꯅꯤꯀꯣ꯫ ꯑꯁꯦ ꯑꯩꯈꯣই ꯆꯦꯛꯁꯤꯟꯕ ꯐꯕꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯉꯥꯏꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯗꯝꯒ ꯀꯣꯟꯅꯅ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤꯁꯨ ꯃꯇꯝꯗꯣ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯁꯥꯊꯤꯕꯤꯅꯤꯀꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇꯅ ꯌꯥꯗꯨꯅ ꯍꯥꯏꯔꯝꯃꯦ꯫ ꯆꯨꯝꯃꯦ, ꯏꯆꯦ ꯕꯤꯂꯥꯁꯤꯅꯤꯁꯦ ꯃꯤꯅ ꯐꯅ ꯑꯃꯠꯇ ꯍꯥꯏꯅꯗꯕꯅꯤ꯫ ꯃꯥꯁꯦ ꯃꯍꯩ ꯖꯥꯗꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤ, ꯄꯣꯠꯁꯦꯝ ꯇꯧꯕꯁꯨ ꯌꯥꯝꯅ ꯍꯩ ꯍꯥꯏꯕꯅꯤ꯫ ꯑꯁ ꯈꯪꯗꯦ, ꯃꯥꯅ ꯉꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕꯁꯦ ꯑꯩꯗꯤ ꯀꯤꯕ꯫ ꯑꯁꯨꯝꯅ ꯄꯥꯈꯠꯅꯗꯨꯅ ꯅꯨꯄꯥ ꯑꯃꯗꯤ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯕꯤꯂꯥꯁꯤꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯟꯗꯅ ꯃꯈꯣꯏ ꯀꯣꯟꯊꯣꯡꯗ ꯑꯣꯛꯂꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅꯣ ꯑꯃꯥꯏꯕ ꯑꯃꯗ ꯌꯦꯡꯕ ꯆꯠꯈ꯭ꯔꯦꯅꯦ꯫ ꯏꯕꯦꯝꯃꯅ ꯉꯁꯥꯏ ꯌꯦꯡꯕꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯇꯣꯞꯄꯗ ꯌꯦꯡꯂꯕꯅꯤꯅ ꯏꯕꯦꯝꯃꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯤꯂꯥꯁꯤꯅꯤꯁꯨ ꯈꯪꯉꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯅꯤꯡꯗꯦ, ꯃꯥꯕꯨ ꯄꯥꯝꯗꯦ, ꯃꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯌꯥꯝꯅ ꯉꯥꯡꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯤ꯫ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯣ ꯐꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯕ ꯍꯧꯔꯝꯕ ꯄꯣꯠ ꯑꯃꯗ ꯑꯁꯨꯝꯅ ꯑꯇꯣꯞꯄꯅ ꯍꯦꯛ ꯌꯦꯡꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯗ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯕꯤꯂꯥꯁꯤꯅꯤ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯎꯅꯤꯡꯕꯗ ꯍꯦꯜꯂꯕ ꯕꯤꯂꯥꯁꯤꯅꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤ ꯀꯅꯥꯗꯨꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯨꯞꯅ ꯅꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔꯝꯃꯤ꯫ ꯂꯣꯟꯅ ꯉꯥꯏꯔꯤꯕꯅꯤ, ꯀꯅꯥ ꯈꯪꯍꯟꯗ ꯀꯅꯥ ꯎꯍꯟꯗꯅ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯎꯕꯗꯒꯤ ꯃꯐꯤ ꯈꯨꯝꯖꯤꯜꯂꯒ ꯃꯁꯛ ꯂꯣꯜꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯉꯨꯔꯤꯕ ꯑꯃꯥꯏꯕꯁꯦ ꯀꯅꯥꯗꯨꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯗꯨꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯑꯗꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯂꯥꯁꯤꯅꯤꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯂꯨꯝꯂꯒ ꯇꯥꯍꯧꯔꯦ꯫ ꯄꯟꯊꯗꯦ, ꯑꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯕꯤꯂꯥꯁꯤꯅꯤ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤ ꯆꯪꯂꯛꯇꯨꯅ ꯑꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯑꯃꯥꯏꯕꯁꯤꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯑꯅꯥꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯦꯡꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈꯤ꯫ ꯑꯗꯨꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯊꯕꯛꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯌꯦꯡꯕꯗꯤ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯇ ꯁꯥꯐꯣꯡꯕꯤꯔꯛꯀꯅꯨ, ꯑꯩꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯇ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯄꯟꯕꯤꯔꯛꯀꯅꯨ꯫ ꯁꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯂꯣꯟꯅ ꯕꯤꯂꯥꯁꯤꯅꯤꯅ ꯃꯥꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ, ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯣꯖꯥ, ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯁꯤ꯫ ꯑꯣꯖꯥꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯑꯩꯅ ꯋꯥ ꯍꯥꯏꯖꯔꯣꯏ, ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯑꯣꯖꯥꯅ ꯋꯥ ꯍꯥꯏꯕꯤꯒꯅꯨ꯫ ꯁꯦ ꯃꯁꯤꯃꯇꯒ ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯏꯆꯦ ꯀꯧꯁꯤꯟꯅꯗꯨꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯈꯣꯡꯒꯥꯎꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯥꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯕꯤꯂꯥꯁꯤꯅꯤꯅ ꯎꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯒ ꯕꯤꯂꯥꯁꯤꯅꯤꯒ ꯈꯨꯜ ꯃꯁꯦꯟ ꯅꯠꯇꯦ, ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯇꯥꯠ ꯀꯌꯥꯗ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯊꯥꯖꯈꯤꯔꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯈꯤꯔꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯌꯦꯡꯕꯗ ꯐꯔꯒꯗꯕ ꯅꯨꯄꯥ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯋꯥ ꯀꯌꯥ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯃꯥꯅ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯏꯁꯥ ꯁꯥꯈꯤꯗꯦ꯫ ꯌꯥꯝꯅ ꯊꯨꯅ ꯐꯔꯒꯗꯕ ꯅꯨꯄꯥ ꯑꯁꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯂꯥꯁꯤꯅꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯁꯦ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯈꯤꯗꯦ꯫ ꯕꯤꯂꯥꯁꯤꯅꯤꯕꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯀꯌꯥ ꯑꯃ ꯁꯦꯝꯖꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯂꯥꯟꯅ ꯈꯜꯂꯝꯕ ꯀꯌꯥ ꯑꯗꯣ ꯋꯥꯈꯜ ꯑꯗꯣ ꯆꯝꯍꯜꯂꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨ꯫
ꯀꯌꯥꯗ ꯁꯥꯊꯤꯔꯤꯕ ꯅꯨꯄꯤꯅꯣ? ꯑꯃꯥꯏꯕꯁꯤꯅ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯅꯨꯃꯤꯠ 10ꯔꯣꯝ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯉꯛꯄ ꯃꯇꯧ ꯈꯔ ꯇꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯇꯕ, ꯆꯥꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯄꯪꯍꯥꯗ ꯍꯥꯗꯣꯔꯛꯄ, ꯄꯪꯑꯣꯗ ꯑꯣꯕꯅꯆꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯁꯤꯅꯁꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣꯅꯤ, ꯂꯥꯏꯒꯤꯗꯤ ꯑꯌꯥꯝꯕꯗꯤ ꯑꯩꯅꯗꯤ ꯉꯥꯛꯊꯣꯛꯂꯦ, ꯑꯩꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯨꯅ ꯂꯩꯇ꯭ꯔꯕꯅꯤ, ꯃꯥꯅ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯤꯕ ꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯃꯥꯏꯕꯁꯦ ꯀꯨꯝꯃ ꯅꯩꯅꯔꯛꯏ꯫ ꯅꯩꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯟꯅꯗꯤ ꯈꯪꯂꯛꯏ꯫ ꯈꯪꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯔꯕ ꯍꯥꯏ ꯑꯃꯥꯏꯕꯁꯤꯅ꯫ ꯃꯥꯒꯤ ꯂꯥꯏ ꯇꯤꯟꯒꯤꯗꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯄꯣꯠꯁꯦꯝ ꯌꯥꯎꯕꯒꯨꯝ ꯇꯧꯔꯅꯤ, ꯄꯣꯠꯁꯦꯝꯗꯤ ꯑꯩꯅꯗꯤ ꯂꯧꯊꯣꯛꯄ ꯉꯝꯗꯦ, ꯃꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯅ ꯄꯣꯠꯁꯦꯝ ꯂꯧꯊꯣꯛꯄ ꯍꯩꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ, ꯂꯥꯏ ꯇꯤꯟꯒꯤꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯌꯦꯡꯕꯤꯔꯕꯅꯤ, ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯇ꯭ꯔꯕꯅꯤ, ꯄꯣꯠꯁꯦꯝꯁꯤꯗꯤ ꯑꯩꯅꯗꯤ ꯉꯝꯗꯦꯕꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯊꯪꯅꯕ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯁꯨ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯀꯥꯏꯖꯗꯕꯅꯤ, ꯀꯅꯥꯅ ꯀꯔꯤ ꯄꯣꯠꯁꯦꯝ ꯇꯧꯕꯤꯗꯕꯅꯤ ꯁꯤꯕꯣ? ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯨꯅꯔꯛꯏ꯫ ꯄꯣꯠꯁꯦꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯁꯤ ꯋꯥꯈꯜ ꯑꯁꯤ ꯉꯥꯎꯔꯛꯏ꯫ ꯃꯇꯣꯝꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕ, ꯃꯤ ꯂꯩꯇꯕ ꯃꯇꯝꯗ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯊꯨꯅ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ꯫ ꯄꯣꯠꯁꯦꯝ ꯂꯧꯊꯣꯛꯄ ꯉꯝꯕ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯖꯗꯨꯅ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡ ꯌꯥꯎꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯤ ꯊꯤꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯇꯨꯡꯗ ꯀꯔꯤꯅꯣꯅꯦ, ꯀꯗꯣꯝꯗꯒꯤ ꯊꯥꯔꯛꯈꯤꯕ ꯄꯣꯠꯁꯦꯝꯅꯣ? ꯌꯥꯝꯅ ꯊꯨꯅꯕꯨ ꯄꯥꯜꯂꯤꯗ, ꯃꯁꯤꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦ, ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯅ ꯆꯞꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯊꯪꯅꯕ ꯈꯨꯜ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗ ꯈꯔ ꯍꯦꯟꯅ ꯆꯪꯏ꯫ ꯑꯗꯨꯅ ꯍꯟꯗꯛ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯉꯥꯎꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯦꯟꯅ ꯆꯠꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯦ ꯃꯁꯥꯁꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯛꯄ ꯀꯔꯤꯒ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄꯁꯦ ꯃꯥꯅ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ꯫ ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯈꯔ ꯊꯧ, ꯏꯕꯥꯅꯤ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯁꯥꯏꯀꯜ ꯊꯧꯍꯜꯂꯒ ꯃꯥꯅ ꯇꯣꯡꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤ 19 ꯆꯪꯉꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕꯁꯤꯅ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯤꯂꯥꯁꯤꯅꯤ ꯎꯅꯕꯒꯤꯗꯃꯛꯇ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯌꯨꯝꯗꯤ ꯈꯪꯕ ꯅꯠꯇꯦ, ꯑꯃꯗ ꯍꯪꯂꯒ ꯃꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯔꯛꯂꯒ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯦ ꯃꯁꯤꯒꯤ ꯃꯆꯤꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ꯫ ꯑꯍꯥꯟꯕꯗ ꯈꯨꯜ ꯃꯆꯤꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗ ꯍꯪꯉꯤ, ꯕꯤꯂꯥꯁꯤꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯈꯪꯗꯦ, ꯈꯔ ꯆꯠꯂꯒ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯔ ꯑꯃꯨꯛ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯔ ꯑꯃꯨꯛ ꯊꯧꯔꯕ ꯇꯨꯡꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯆꯥ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯛ ꯆꯪꯗꯨꯅ ꯆꯥ ꯈꯔ ꯊꯛꯑꯝꯃꯤ꯫ ꯆꯥ ꯊꯛꯅ ꯑꯃꯥꯏꯕꯁꯤꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ꯫ ꯏꯆꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯕꯤꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯉꯤ꯫ ꯏꯕꯨꯡꯉꯣꯕꯨ ꯀꯥꯏꯗꯒꯤꯅꯣ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ, ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣꯅ ꯑꯣꯟꯊꯣꯛꯄ ꯃꯤ ꯑꯃ ꯍꯦꯛ ꯊꯤꯔꯛꯏꯗ, ꯕꯤꯂꯥꯁꯤꯅꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯟꯕ ꯍꯦꯛ ꯀꯤ꯫ ꯈꯪꯗꯦ, ꯅꯈꯣꯏ ꯃꯁꯦꯟ ꯎꯅꯕꯒꯤꯗꯤ ꯎꯅꯧ, ꯌꯨꯝꯕꯨꯗꯤ ꯍꯥꯏꯒꯦ, ꯑꯗꯨꯝ ꯆꯠꯂꯣ, ꯈꯨꯜ ꯃꯇꯣꯟꯗꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯤ ꯈꯪꯉꯤ꯫ ꯕꯤꯂꯥꯁꯤꯅꯤꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ, ꯑꯩ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯖꯔꯣꯏ, ꯋꯥꯔꯤ ꯁꯥꯔꯣꯏ, ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛꯇ ꯂꯩꯖꯒꯦ, ꯑꯩ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯀꯤꯖꯩ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯏ꯫ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯣꯏꯗꯣ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ꯫ ꯁꯥꯏꯀꯜ ꯇꯣꯡꯅ ꯑꯃꯥꯏꯕꯁꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ, ꯕꯤꯂꯥꯁꯤꯅꯤꯁꯤꯕꯨ
ꯈꯨꯜꯂꯁꯤꯗ ꯀꯔꯤ ꯇꯧꯕꯅꯣꯅꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯕꯨ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣꯅꯦ ꯈꯔ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨꯗꯤ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯃꯥꯅ ꯇꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯂꯦꯞꯂꯤꯕꯁꯤ ꯎꯕꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯗ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯝꯍꯜꯂꯤ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯍꯜ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯥꯡꯗ ꯐꯖꯕ ꯋꯥꯁꯦ ꯑꯃꯐꯥꯎꯕ ꯍꯥꯏꯔꯛꯇꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯈꯪꯂꯦ ꯕꯤꯂꯥꯁꯤꯅꯤꯅ ꯃꯉꯣꯟꯗ ꯀꯞꯁꯤꯟꯅꯗꯨꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯒ ꯆꯤꯡꯅꯕꯁꯦ ꯌꯥꯝꯅ ꯐꯥꯎꯔꯛꯄꯅꯤ ꯈꯔ ꯑꯃꯨꯛ ꯂꯥꯛꯂꯦ ꯈꯔ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯌꯥꯏ ꯊꯪꯕꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯏ ꯑꯁꯦ ꯑꯀꯤꯕꯒꯤ ꯃꯇꯧ ꯎꯠꯂꯗꯨꯅ ꯃꯃꯥꯏꯒ ꯏꯃꯨ ꯃꯨꯁꯤꯜꯂꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯈꯣꯡ ꯑꯁꯦ ꯁꯤꯛꯂꯤ ꯇꯧꯕꯒꯤ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯌꯥꯝꯅ ꯀꯤꯔꯕ ꯃꯤ ꯎꯕ ꯌꯥꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯧ ꯑꯁꯦ ꯑꯃꯥꯏꯕꯁꯤꯒ ꯃꯁꯨ ꯅꯨꯄꯥꯁꯤꯒꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯎꯔꯝꯃꯤ ꯁꯥꯏꯀꯜ ꯑꯗꯨꯝ ꯊꯧꯔꯝꯕꯗꯒꯤ ꯉꯁꯥꯏꯒꯤ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯃꯁꯨ ꯅꯨꯄꯥꯁꯦ ꯁꯥꯏꯀꯜ ꯑꯗꯨ ꯇꯛ ꯈꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯕꯨ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯅꯥꯅꯣ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯍꯥꯏꯗꯤ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯦ ꯃꯨꯁꯨ ꯌꯥꯝ ꯃꯨꯁꯤꯜꯂꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦꯗ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯌꯦꯡꯂꯔꯤ ꯃꯥꯒꯤ ꯃꯄꯨ ꯑꯁꯤꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯣ ꯑꯥꯗꯒꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗꯧꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯅꯤꯅ ꯃꯇꯥꯏꯗ ꯃꯈꯨꯠ ꯁꯣꯜꯂꯤꯕ ꯅꯨꯄꯥꯁꯤꯗꯅꯦ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯥꯏ ꯄꯨꯄꯨ ꯃꯥꯅꯦ ꯑꯁꯤ ꯇꯥꯃꯣ ꯊꯣꯏꯊꯣꯏꯅꯦ ꯃꯥꯗꯤ ꯀꯔꯝꯅ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯇꯝ ꯑꯁꯤꯗ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏ ꯄꯨꯄꯨ ꯃꯃꯥꯡ ꯆꯍꯤ ꯄꯨꯄꯨꯅ ꯕꯤꯟꯗꯥꯕꯣꯟꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯚꯦꯟ ꯑꯃꯅ ꯑꯩꯕꯨ ꯊꯣꯝꯂꯝꯕꯅꯤ ꯚꯦꯟꯗꯨꯅ ꯑꯩꯕꯨ ꯌꯦꯡꯉꯝꯗꯗꯨꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯇꯥꯔꯒ ꯂꯩꯕꯗ ꯇꯥꯃꯣꯁꯤꯅ ꯍꯦꯛ ꯂꯥꯛꯄ ꯃꯄꯥ ꯆꯠꯅꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯗꯣꯛꯇꯔ ꯄꯨꯕꯤꯕꯅꯤ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯃꯥꯅ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯇꯥꯃꯣꯁꯤ ꯃꯁꯛ ꯈꯪꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯇꯥꯃꯣꯁꯦ ꯍꯟꯗꯛ ꯊꯥ 5 ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯌꯥꯝ ꯐꯕ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯈꯪꯕ ꯇꯥꯃꯣꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯄꯨꯄꯨ ꯑꯃꯨꯛꯀ ꯆꯪꯉꯨꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯄꯨꯁꯨ ꯃꯁꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯨꯝꯃꯤꯅꯦ ꯅꯪꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯀꯣ ꯑꯩꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤ ꯈꯔꯗꯅꯤ ꯇꯥꯕ ꯃꯁꯛꯀ ꯀꯣꯟꯅꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯆꯪꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯨ ꯅꯥꯀꯜ ꯑꯃꯗꯅ ꯐꯖꯕꯤꯅ ꯃꯈꯨꯠ ꯁꯝꯂꯤꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯊꯣꯏꯒꯤ ꯃꯃꯥꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯤꯕꯁꯤꯗ ꯃꯅꯥꯛꯇꯨꯗ ꯁꯥꯏꯀꯜ ꯑꯁꯤ ꯈꯥꯝꯕꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯍꯥꯏꯗꯨꯅ ꯅꯛꯁꯤꯜꯂꯛꯏ ꯀꯧꯔꯛꯄ ꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯊꯣꯏꯗꯤ ꯋꯥꯈꯜ ꯑꯃꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕꯗꯤ ꯉꯝꯗꯦ ꯃꯃꯥꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯊꯣꯏ ꯌꯦꯡꯉꯨꯇꯣ ꯅꯪꯅ ꯃꯃꯥꯡ ꯆꯍꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯅꯪꯕꯨ ꯎꯕꯗ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯐꯖꯕꯤꯗꯤ ꯊꯣꯏꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯆꯠꯂꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯄꯨꯅꯦ ꯏꯁꯨꯁꯤꯅ ꯃꯥꯅ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯁꯣꯟꯕꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯆꯦꯜꯂꯛꯄꯅꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯏꯁꯨꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯛ ꯈꯪꯉꯨꯗ꯭ꯔꯦ ꯏꯕꯨꯡꯉꯣꯁꯤꯕꯨ ꯑꯁꯨꯝꯅ ꯃꯁꯥ ꯉꯝꯗꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯤꯕꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯇꯝ ꯑꯁꯤ ꯃꯃꯥꯁꯤꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯈꯔ ꯀꯨꯏꯔꯦ ꯊꯥ 4 ꯐꯥꯔꯝꯂꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯃꯗꯃꯨꯛ ꯌꯦꯡ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯁꯨ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯈ꯭ꯔꯦ
ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯐꯕ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯈꯔꯅꯗꯤ ꯄꯣꯠꯁꯦꯝ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯨꯔꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝꯅ ꯊꯤꯔꯦ ꯑꯁꯨꯝꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯊꯣꯏꯒꯤ ꯃꯇꯧꯁꯤ ꯑꯃꯥꯏꯕꯁꯤꯅ ꯌꯦꯡꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯌꯨꯝꯗ ꯆꯠꯂꯤꯕ꯭ꯔꯥ ꯍꯪꯉꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯥꯅ ꯆꯠꯄ ꯂꯝꯕꯤꯁꯤꯗ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯎꯔꯔꯦ ꯋꯥꯔꯤ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯔꯦ ꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯋꯥ ꯈꯔ ꯍꯪꯉꯤ ꯃꯁꯨ ꯅꯨꯄꯥꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯁꯥꯗ ꯇꯝꯃ ꯇꯝꯃ ꯅꯥꯟꯕꯤꯗꯨꯅ ꯑꯗꯨꯃꯛ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯀꯔꯝꯕꯗꯤ ꯇꯥꯔꯛꯀꯅꯤ ꯑꯉꯥꯎꯕꯒꯤ ꯄꯥꯡꯈꯛꯅꯤ ꯃꯁꯤꯗꯒꯤ ꯐꯖꯕꯤ ꯃꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯋꯥꯔꯤ ꯂꯤꯔꯛꯏ ꯐꯖꯕꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯌꯥꯎꯔꯝꯃꯤ ꯊꯣꯏꯊꯣꯏꯒꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯥꯅ ꯄꯩꯁꯥ ꯇꯥꯟꯕ ꯅꯍꯥ ꯑꯣꯏꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯔꯛꯄꯗ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯅꯈꯤ ꯃꯤꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯨ ꯌꯥꯝꯅ ꯍꯥꯏꯅꯔꯛꯈꯤ ꯐꯖꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯁꯨ ꯏꯪꯅ ꯆꯤꯡ ꯂꯦꯝꯅ ꯅꯨꯡꯁꯤꯅꯕ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯅ ꯍꯥꯏꯕꯗ ꯇꯥꯅꯕ ꯐꯖꯕꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯊꯣꯏꯊꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯗꯤ ꯈꯔ ꯍꯦꯟꯅ ꯋꯥꯕ ꯌꯨꯝꯁꯤꯡꯗ ꯊꯣꯏꯊꯣꯏꯅ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤ ꯃꯃꯥꯗꯨꯅ ꯑꯗꯨꯝ ꯁꯥꯔꯝꯃꯤ ꯀꯞꯅ ꯀꯞꯅ ꯅꯤꯡꯉꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯁꯥꯕꯅꯤ ꯋꯥꯔꯤ ꯑꯁꯦ ꯃꯊꯪ ꯑꯗꯨꯝ ꯂꯤꯔꯛꯄ ꯃꯇꯝꯗ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯅꯤ ꯕꯤꯂꯥꯁꯤꯅꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯅꯥ ꯁꯥꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯎꯔꯛꯂꯝꯃꯤ ꯕꯤꯂꯥꯁꯤꯅꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯄꯨꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯇꯜꯂꯝꯃꯤ ꯑꯍꯥꯟꯕꯒꯤ ꯂꯥꯛ 4 ꯄꯨꯈꯤꯕ ꯀꯌꯥ ꯑꯗꯨꯗꯤ ꯆꯦ ꯆꯥꯡ ꯀꯔꯤꯃꯠꯇ ꯏꯅꯗꯅ ꯊꯣꯏꯊꯣꯏꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯂꯩꯔꯀꯥꯟꯗ ꯁꯤꯡꯂꯛꯎ ꯍꯥꯏꯗꯨꯅ ꯁꯦꯟꯗꯣꯏ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯧꯗꯕꯩ ꯇꯧꯗꯨꯅ ꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯣꯛꯂꯦ ꯂꯧꯒꯤ ꯄꯇꯥꯁꯦ ꯃꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨꯁꯦ ꯑꯗꯨꯒ ꯄꯩꯁꯥ ꯈꯔꯒ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯕꯤꯂꯥꯁꯤꯅꯤ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯇꯝꯃꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯊꯣꯏꯗ ꯍꯣꯡꯂꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯤꯅ ꯄꯩꯁꯥ ꯄꯨꯈꯤꯕꯁꯤꯡ ꯑꯗꯣ ꯁꯦꯟꯐꯝ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯡꯈꯤꯕ꯭ꯔꯥ ꯁꯤꯡꯈꯤꯗꯕꯁꯨ ꯈꯪꯗ꯭ꯔꯦ ꯊꯣꯏꯊꯣꯏꯅ ꯑꯁꯨꯝꯕ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯂꯩꯔꯝꯕ ꯄꯩꯁꯥꯁꯤꯡꯁꯨ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯕꯤꯂꯥꯁꯤꯅꯤꯗꯁꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯗꯣ ꯏꯆꯥꯁꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯈꯔ ꯁꯤꯡꯉꯣ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯏꯆꯥꯅꯨꯄꯥꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯈ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯕ ꯂꯩꯕꯩ ꯈꯪꯗꯕꯅꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯥꯅ ꯍꯣꯠꯅꯖꯔꯝꯕ ꯏꯆꯥꯅ ꯇꯥꯟꯖꯔꯝꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥꯁꯦ ꯂꯤꯔꯛꯂꯝꯃꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯃꯥꯏꯕꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯉꯁꯥꯏ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯅ ꯋꯥ ꯈꯔ ꯍꯥꯏꯅꯔꯛꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯊꯣꯏꯒꯤ ꯉꯥꯎꯔꯛꯄꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯧ ꯑꯁꯤꯗ ꯕꯤꯂꯥꯁꯤꯅꯤꯒꯤ ꯋꯥꯔꯤꯒꯁꯨ ꯈꯔꯒ ꯆꯦꯟꯅꯔꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯇꯥꯔꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯅꯤꯡꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯈꯪꯕꯁꯨ ꯉꯝꯂꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯃꯍꯥꯛꯇꯣ ꯑꯍꯜꯗꯤ ꯐꯅꯌꯥꯝꯅ ꯑꯣꯏꯔꯕꯅꯤ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯆꯠꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯃꯥꯒ ꯇꯥꯟꯅꯔꯕꯗꯤ ꯂꯣꯏꯅ ꯊꯣꯛꯂꯕꯁꯨ ꯌꯥꯏ ꯑꯩꯒꯤ ꯏꯁꯨꯅ ꯇꯥꯃꯣ ꯊꯣꯏꯊꯣꯏ ꯁꯣꯟꯕꯁꯤꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯇꯤ ꯌꯦꯡꯒꯦ ꯏꯕꯨꯡꯉꯣ ꯊꯣꯏꯊꯣꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯅꯕ ꯈꯪꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯈꯔ ꯌꯦꯡꯂꯕ ꯇꯨꯡꯗ ꯐꯖꯅꯗꯤ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅꯗꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯕꯤꯂꯥꯁꯤꯅꯤꯒ ꯎꯅꯕ ꯆꯠꯀꯦ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯆꯠꯀꯦ ꯈꯜꯂꯝꯕꯗꯣ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯦ ꯕꯤꯂꯥꯁꯤꯅꯤꯒ ꯎꯅꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯑꯃꯥꯏꯕꯁꯤꯅ ꯍꯣꯠꯅꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯊꯣꯏꯊꯣꯏ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯒꯤ ꯃꯃꯥ
ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯊꯣꯏꯒꯤ ꯃꯁꯥꯗ ꯄꯣꯠꯁꯦꯝ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯃꯥꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯕꯨ ꯌꯦꯡꯕꯤꯅꯕ ꯑꯣꯖꯥ ꯑꯁꯤꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯁꯤꯅ ꯊꯣꯏꯊꯣꯏꯒꯤ ꯃꯔꯝꯗ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯐꯅꯌꯥꯝꯅ ꯈꯪꯕ ꯉꯝꯂꯦ꯫ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯐꯥꯎꯊꯔꯛꯂꯦ꯫ ꯑꯣ, ꯂꯩꯔꯦ, ꯃꯐꯝ ꯑꯗꯣ ꯐꯪꯕ ꯉꯝꯂꯔꯦ꯫ ꯃꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯍꯦꯛ ꯐꯃꯨꯡꯃꯛꯇꯗ ꯂꯩꯔꯦꯗꯅ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯣ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯉꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯂꯨꯔꯦꯜ ꯑꯁꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯍꯟꯗꯨꯅ ꯃꯥꯕꯨ ꯑꯣꯜꯂꯒ ꯑꯗꯨꯝ ꯊꯝꯂꯦꯗꯅ꯫ ꯃꯥꯅ ꯃꯣꯟ ꯈꯥꯡꯅꯔꯤꯕ ꯃꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯇꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯊꯝꯂꯔꯦ꯫ ꯃꯁꯤꯒꯤ ꯃꯤꯇꯝ ꯑꯁꯤꯅ ꯃꯥꯅ ꯃꯣꯟ ꯈꯥꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯣꯟ ꯈꯥꯡꯅꯕꯁꯤꯅ ꯃꯉꯣꯟꯗ ꯑꯋꯥ ꯆꯩꯊꯦꯡ ꯍꯦꯟꯅ ꯄꯤꯔꯔꯦ꯫ ꯑꯩ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯐꯥꯎꯊꯔꯛꯏ, ꯃꯊꯪ ꯌꯦꯡꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯍꯦꯛ ꯀꯥꯡꯊꯣꯟ ꯃꯈꯥꯃꯛꯇꯗꯁꯨ ꯀꯣꯡꯒꯨꯠ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯁꯝ ꯈꯔ ꯐꯨꯝꯂꯒ ꯊꯝꯂꯔꯦ꯫ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯟꯊꯔꯛꯄꯅꯤ, ꯑꯁꯨꯝꯅ ꯐꯥꯎꯊꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯍꯥꯏ, ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ! ꯃꯇꯝ ꯑꯁꯤꯗꯕꯨ ꯃꯤꯕꯨ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯉꯥꯎꯍꯜꯂꯒꯦ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯤꯕ ꯅꯈꯣꯏ ꯈꯪꯒꯅꯤꯗꯅ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ, ꯑꯩꯗꯤ ꯆꯠꯄꯁꯨ ꯉꯝꯗꯦ, ꯅꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯊꯧꯔꯥꯡ ꯇꯧ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯄꯣꯠꯁꯦꯝ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯒꯗꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯌꯥꯗ ꯀꯂꯛ ꯆꯥꯎꯔꯤꯕ ꯇꯥꯏꯕꯪꯅ ꯌꯦꯡꯉꯣ꯫ ꯀꯨꯏꯅ ꯍꯤꯡꯒꯗꯕꯁꯨ ꯅꯠꯇꯕ ꯃꯇꯝ ꯈꯔ ꯈꯛꯇꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯂꯛꯅꯔꯤꯕ꯫ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯁꯣꯜꯂꯤ꯫ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯕ ꯑꯣꯇꯣ ꯑꯃ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯁꯤ ꯄꯨꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯊꯣꯏꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯊꯣꯏꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯄꯣꯠꯆꯩꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯕꯨ ꯊꯥꯡꯖꯤꯜꯂꯛꯑꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯐꯃꯨꯡ ꯃꯄꯥ ꯑꯁꯤꯗꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯦ꯫ ꯃꯣꯟ ꯑꯗꯣ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯟ ꯑꯁꯤ ꯍꯥꯡꯗꯣꯛꯎ, ꯁꯦꯒꯥꯏꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯦꯒꯥꯏꯔꯒ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯣꯟ ꯑꯁꯦ ꯁꯦꯒꯥꯏꯔꯛꯄ ꯃꯇꯝꯗ ꯃꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯙꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯒꯤ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯁꯤꯒꯤ ꯃꯈꯨꯠꯁꯦ ꯃꯊꯕꯥꯛꯇ ꯊꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯅꯥꯝꯃꯗꯤ ꯃꯊꯛꯂꯣꯝꯗ ꯀꯥꯎꯈꯠꯄꯒꯤ ꯃꯇꯧ ꯑꯃꯗ ꯂꯥꯏꯙꯤ ꯑꯁꯦ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯗꯤ ꯃꯃꯥ ꯐꯖꯕꯤ ꯌꯥꯝ ꯉꯛꯈ꯭ꯔꯦ꯫ ꯐꯖꯕꯤ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯌꯦꯡꯂꯤꯕꯅꯤ, ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯐꯥꯎꯕꯗ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯙꯤ ꯄꯨꯊꯣꯔꯛꯄꯁꯤꯗ ꯃꯌꯥꯝꯁꯦ ꯄꯪꯀꯤꯗ ꯀꯤꯅꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯍꯥꯏ, ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ, ꯂꯩꯔꯤ꯫ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯑꯗꯣ ꯊꯥꯡꯗꯣꯛꯑꯣ꯫ ꯀꯥꯡꯊꯣꯜ ꯃꯄꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯀꯣꯡꯒꯨꯠ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯁꯝ ꯈꯔꯁꯨ ꯐꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯁꯨ ꯂꯧꯊꯣꯛꯁꯤ꯫ ꯑꯩ ꯍꯥꯟꯅ ꯁꯣꯟꯒꯦ꯫ ꯀꯥꯡꯊꯣꯜ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯈꯔ ꯇꯧꯊꯔꯒ ꯐꯪꯂꯔꯦ꯫ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯁꯝꯅꯦ, ꯑꯇꯩ ꯃꯍꯤ ꯃꯅꯥꯏ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯄꯨꯝꯕ ꯁꯥ ꯃꯥꯟꯕ ꯄꯣꯠꯆꯩ ꯈꯔ ꯑꯃꯁꯨ ꯍꯥꯞꯂꯒ ꯊꯜꯂꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯔꯔꯦ꯫ ꯃꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯪꯁꯣꯟꯗ ꯁꯣꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯊꯣꯔꯛꯂꯕ ꯂꯥꯏꯙꯤ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯆꯐꯨ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤꯕ ꯁꯝ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯕ ꯇꯨꯡꯗ ꯃꯥꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯏꯊꯣꯏꯒꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯄꯣꯠꯁꯦꯝ ꯌꯥꯎꯔꯤꯕ ꯆꯪꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯣꯛꯅꯅꯕ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯐꯖꯕꯤ ꯃꯥꯒꯤ ꯃꯃꯥ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯊꯣꯏꯒꯤ ꯃꯃꯥꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ, ꯃꯆꯥ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯊꯣꯏꯕꯨ ꯑꯁꯤ ꯌꯧꯅ ꯐꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯃꯥꯏꯕꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯗꯨꯅ ꯑꯃꯥꯏꯕꯗꯨꯗꯁꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡ ꯑꯃꯗꯤ ꯄꯣꯠꯁꯦꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕꯁꯤꯅ ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯊꯥꯖꯤꯜꯂꯤꯕꯅꯣ, ꯑꯁꯨꯝꯅ ꯉꯥꯎꯅꯕ ꯃꯤꯁꯤꯕꯨ ꯀꯔꯝꯅ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯡ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫
ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯐꯥꯎ ꯐꯥꯎꯊꯔꯛꯏ꯫ ꯇꯥꯎ ꯍꯣꯏ ꯇꯥꯗꯕ ꯅꯈꯣꯏ ꯄꯨꯟꯅ ꯇꯥꯔꯣ ꯍꯣꯏ꯫ ꯏꯆꯥ ꯊꯣꯏꯊꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯏꯆꯥ ꯊꯣꯏꯊꯣꯏꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯨꯄꯤꯅꯤ ꯃꯧꯅꯤ ꯀꯨꯆꯨ ꯄꯥꯜꯂꯤ ꯀꯨꯆꯨ ꯉꯧꯏ ꯃꯍꯥꯛꯀꯤ ꯃꯈꯖꯥꯏꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯑꯆꯧꯕ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯏ ꯃꯤꯅ ꯃꯥꯕꯨ ꯀꯤꯅꯩ ꯍꯪꯒꯣꯏ ꯇꯨꯀꯠꯆꯕ ꯐꯥꯎꯅꯩ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯔꯤ ꯃꯍꯥꯛ ꯑꯗꯣ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯥꯅꯦ ꯐꯠꯇꯕ ꯃꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣꯅꯦ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯜꯂꯤꯕꯅꯣꯅꯦ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯔꯤ ꯉꯥꯎꯍꯜꯂꯔꯤ ꯀꯔꯤꯒꯨꯝꯕꯗꯅ ꯃꯤ ꯑꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯔꯤ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯁꯤꯗ ꯊꯝꯕꯅꯣꯅꯦ ꯅꯣꯡꯄꯣꯛ ꯊꯪꯕꯒꯤ ꯆꯤꯗꯥꯏꯗ ꯌꯥꯝꯅ ꯅꯛꯅ ꯃꯁꯣꯡ ꯐꯜꯂꯒ ꯂꯩꯔꯤꯅꯦ ꯃꯧ ꯅꯍꯥ ꯑꯁꯦ ꯀꯔꯤꯒꯤ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯤꯕꯅꯣ ꯀꯔꯤꯒꯤ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯤꯕꯅꯣ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯐꯥꯎꯊꯔꯤꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯆꯤꯡꯅꯕꯗꯣ ꯍꯦꯜꯂꯛꯂꯦ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯈꯖꯥꯏꯗ ꯁꯝꯕ꯭ꯔꯨ ꯊꯨꯡꯕ ꯅꯣꯡꯄꯣꯛ ꯊꯪꯕꯒꯤ ꯆꯤꯗꯥꯏꯗ ꯃꯁꯣꯡ ꯐꯜꯂꯒ ꯂꯩꯔꯤꯕ ꯃꯧ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯔꯣꯏ ꯕꯤꯂꯥꯁꯤꯅꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯅꯤꯝꯕꯨ ꯅꯤꯝꯕꯨ ꯂꯣꯟꯅ ꯋꯥ ꯍꯥꯏꯅꯕ ꯍꯧꯔꯛꯏ ꯁꯣꯏꯔꯣꯏ ꯕꯤꯂꯥꯁꯤꯅꯤ ꯑꯣꯏꯒꯅꯤ ꯕꯤꯂꯥꯁꯤꯅꯤ ꯑꯣꯏꯒꯅꯤ ꯕꯤꯂꯥꯁꯤꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯃꯥꯏꯕ ꯅꯨꯄꯥꯗꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯈꯪꯂꯔꯦ ꯕꯤꯂꯥꯁꯤꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂꯛꯏ ꯑꯃꯥꯏꯕ ꯑꯍꯜꯗꯨꯗꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯀꯞꯂꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯐꯥꯎꯊꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯜ ꯑꯁꯤꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯥꯅ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯒ ꯂꯩꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯤ ꯈꯣꯏꯁꯥꯎꯅꯔꯕ ꯊꯣꯏꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯐꯥꯎꯊꯔꯛꯄ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤ ꯇꯥꯕ ꯑꯃꯗꯤ ꯄꯣꯠꯁꯦꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯄꯟꯊꯗꯦ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯐꯨꯞ ꯍꯧꯒꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏꯁꯦ ꯆꯠꯈꯤꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯁꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯁꯣꯜꯂꯔꯤ ꯃꯤꯌꯥꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯊꯣꯏꯊꯣꯏꯗꯣ ꯄꯣꯠꯁꯦꯝ ꯌꯥꯎꯔꯝꯂꯦ ꯍꯥꯏꯌꯦ ꯄꯣꯠꯁꯦꯝ ꯌꯥꯎꯔꯝꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯥꯎꯅꯔꯤꯕ ꯉꯥꯎꯁꯤꯟꯅꯔꯦ ꯑꯣꯛꯇ꯭ꯔꯦ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯝꯂꯦ ꯃꯤꯅ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯍꯥꯠꯅꯕ ꯄꯣꯠꯁꯦꯝ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯁꯦ ꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯅꯤ ꯊꯣꯏꯊꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯃꯤꯌꯥꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯤꯜꯂꯔꯕꯅꯤ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯃꯅꯨꯡꯗ ꯂꯩꯗꯤ ꯑꯃ ꯌꯥꯎꯔꯝꯃꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯥꯡꯊꯣꯟ ꯃꯈꯥꯗꯁꯨ ꯀꯣꯝ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯆꯐꯨꯗ ꯀꯩꯒꯤꯅꯣ ꯌꯥꯝ ꯍꯥꯠꯂꯝꯃꯦ ꯍꯥꯏꯅꯦ ꯋꯥꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯈꯤꯕꯗꯨꯅ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯁꯤꯡꯅ ꯊꯣꯏꯊꯣꯏꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯈꯤꯕ ꯄꯩꯁꯥ ꯃꯥꯡꯍꯜꯂꯤ ꯃꯥꯁꯤ ꯑꯣꯛꯇ꯭ꯔꯦ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯝꯕ ꯉꯥꯡꯅꯔꯝꯕ ꯀꯌꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯥꯁꯦ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯅꯈꯣꯏꯅꯗꯤ ꯃꯥꯗꯨ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗ꯭ꯔꯥ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕ ꯀꯜꯂꯛꯄꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯔꯝꯅꯦꯕ ꯅꯨꯡꯁꯤꯕꯁꯤꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅ ꯋꯥ ꯍꯥꯏꯅꯕ ꯍꯧꯔꯛꯏ ꯀꯨꯏꯍꯧꯗꯦ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯨꯃꯥꯡꯁꯤꯗ ꯃꯤ ꯇꯤꯜꯂꯤꯕꯁꯦ ꯃꯤ ꯈꯔ ꯍꯟꯗꯣꯛ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯍꯜꯂꯒ ꯕꯤꯂꯥꯁꯤꯅꯤ ꯃꯈꯨꯠ ꯁꯥꯒꯠ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯑꯁꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯏ ꯕꯤꯂꯥꯁꯤꯅꯤ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯇꯨꯔꯒ ꯂꯩꯔꯔꯦ ꯑꯃꯥꯏꯕꯁꯦ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯁꯤ ꯄꯥꯡꯊꯣꯔꯛꯏ ꯉꯁꯥꯏꯒꯤ ꯐꯥꯔꯒ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏ ꯈꯔꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕ ꯇꯨ ꯃꯍꯥꯛꯁꯤꯅꯤ ꯐꯠꯇꯕꯤ ꯃꯍꯤꯛ ꯉꯁꯥꯏ ꯃꯈꯩ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯥꯎꯕꯤꯔꯤꯕ ꯄꯣꯠꯁꯦꯝ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯂꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯁꯤꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯃꯦ ꯃꯥꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯒꯤ ꯈꯖꯥꯏꯗꯁꯨ ꯁꯝꯕ꯭ꯔꯨ ꯊꯨꯡꯏ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯌꯥꯝꯅ ꯀꯤꯅꯕꯅꯤ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯈꯨꯗꯝ ꯀꯣꯟꯅꯅ ꯐꯥꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯅ ꯈꯥꯛꯂꯤꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯍꯥꯛꯁꯤꯅꯤ ꯇꯨ ꯍꯥꯗꯨꯅ ꯄꯨꯊꯣꯔꯛꯏ ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯃꯁꯨ ꯍꯥꯠꯂꯣ ꯑꯃꯁꯨ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯛꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕꯁꯤꯅ ꯕꯤꯂꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯕꯤꯂꯥꯁꯤꯅꯤꯅꯁꯨ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯁꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯒꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯅꯪ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯉꯤ ꯍꯥꯠꯂꯣ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤꯅꯤ ꯃꯤ ꯃꯥꯡꯅꯕ ꯁꯤꯟꯃꯤꯅꯤ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏ
ꯑꯃꯥꯏꯕꯁꯤꯅ ꯃꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ ꯑꯃꯥꯏꯕꯁꯤꯅ ꯏꯪꯅ ꯇꯞꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯕꯥꯛ ꯐꯥꯛꯂꯦ ꯂꯣꯏꯅ ꯈꯪꯅꯔꯦ ꯅꯪꯅ ꯂꯣꯠꯂꯒ ꯂꯩꯕꯁꯨ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯋꯥꯔꯤ ꯈꯔꯗꯤ ꯑꯩ ꯇꯥꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯕꯤꯂꯥꯁꯤꯅꯤ ꯈꯨꯃꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯌꯨ ꯅꯪꯅ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯐꯠꯇꯕ ꯃꯍꯩ ꯑꯁꯤ ꯇꯝꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯋꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯒ ꯐꯝꯂꯒ ꯍꯥꯏ ꯑꯣꯖꯥꯃꯥꯏꯕ ꯑꯩ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯏꯆꯥ ꯐꯠꯇꯕ ꯑꯩꯒꯤ ꯅꯨꯄꯥ ꯐꯠꯇꯕ ꯁꯦꯟ ꯊꯣꯛꯂꯛꯇ꯭ꯔꯕ ꯀꯉꯥꯎꯅꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯣꯟꯅ ꯊꯪꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩ ꯆꯪꯈꯤꯕꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯣꯛꯇꯕ ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯑꯣꯜꯂꯛꯈꯤꯗꯕ ꯏꯆꯥ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯅ ꯇꯧꯐꯝ ꯈꯪꯂꯛꯇꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯛꯂꯕꯗ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯀꯣꯟꯅ ꯊꯪꯗ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯈꯤ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯝꯈꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯄꯩꯁꯥ ꯐꯪꯅꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯩ ꯇꯧꯕ ꯍꯧꯔꯛꯈꯤ ꯂꯩꯔꯝꯕ ꯂꯧ ꯂꯣꯏꯁꯤꯜꯂꯛꯂꯕ ꯏꯪꯈꯣꯜꯁꯨ ꯃꯆꯦꯜ ꯑꯃꯇꯪ ꯉꯥꯏꯔꯛꯂꯕꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯃꯁꯤꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯈꯤ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯅꯨꯄꯥ ꯐꯠꯇ꯭ꯔꯒ ꯅꯆꯥ ꯐꯠꯇ꯭ꯔꯒ ꯂꯧ ꯏꯪꯈꯣꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯋꯥꯍꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯁꯨ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕ ꯌꯥꯏ ꯅꯪꯒꯤ ꯊꯧꯅꯥ ꯊꯥꯒꯠꯂꯤ ꯁꯤꯕ ꯇꯥꯔꯕꯗꯤ ꯁꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯈꯣꯏꯁꯨ ꯁꯣꯛꯎ ꯍꯥꯏꯕꯁꯤꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯈꯪꯒꯗꯕꯗꯤ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯍꯠꯂꯒ ꯊꯝꯕ ꯉꯝꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯈꯪꯅꯔꯛꯄ ꯇꯥꯕꯅꯤ ngasi aina masong phaliba ngasi aina mukliba se thangdaba mikup amada aingondagi hena masong phanba aingondagi hena napal kaba aingondagi hena thona liba bi kayam tholakani habse nangna kawgono nangna tawriba khudimak khangloi hadun nangna khonarabasu nangonda kana amatna nangmu maithiba piba ngamlore khalabasu nangi mathakta kanagum muthorakani kanagum amanamu nangmu warakani habse nahak kawgono nangi phattaba thaba aduna ngasidi nasana nasabu saina phangjirare hayo pakhang macha asidana nangi kari nungai taba leibadagi nangna sunna toribano wa mat lotna ngamte bilasini haidore khulasida thoi thoiba mini yamanu shinaki mini yamnu shodaki adubu aigi jadi yamnu okide yamnu ngausinaki aigi yungi leita laira ahora pa khudimutisu thoi thoibadi ke chum poki adum loki thoi thoibane icham chamna machi mani khaladuna adum paisa singa do pe mathoi suni thin lode adubo kona thangda fatta wakhal na mangoina re fatta wakhal yam laki migi sendo na khwang kurlaba amadi thoi thoibadi ke loki ba selasina asuki matik masing yam silakpadage ai fatta wakhal jajat khalki masimang na maram oraga aina fattaba thabak sing tawki paisa singa do mana asiguma phimam de lerabadi koknaba yanaba amadi namat piyanaba wakhal fattaba sing aina khalaki madugi wadu thoi thoigi mama su taribani phajabi khoi atei mi khar taribani wadu tabadagi hore mama amadi phajabi chongchilai aduga yamna kana lauduna bilasini masam phogalai mayam chala khamdo labasu chawning ba pendaba kaya aduna hekta phoigalakpani bilasini chap chana mara leire habs khange masidagi hatpa tupamakti yadabanina miyam asina chawning ba kaya pendaba kaya amadi magi yumda lekai di khudong thiba takiba kaya do chawning musing mangon loina phudok nakri khunja sing amatona manaraga makse baru koksi sunu yang teriga lambi sorok lamjaw da mabu singgadabani pugadabani khunja mayam da masigum phattab khangadabani hadana amatoni yanakri asumna phattaba tawba migi mangnaba silamba posem haibi bilasini khunja mayam manaduna maru koki aduga khulasigi lamjaw sorok da mabu puduna miya mangna khongoi nakki mahapu hatpa tubdi tobikide matamgi matungina thoiba wakhal tarakhi wakhal taraklabada
हानगुम कन्न सु नोमदन होनदन पैसा तानखी फजबी मखुई अनि लुहोंखी अदुगा मीगी मांगनब सिलंबा मीगी फत्तनब तरंबा खुंजा सिंगसिदा पोसेम थाजिंदुना लाई कयावा थाजिंदुना अवाब खुदोंग थिबा ताहलंबा बिलासिनी की इमुंगी मियोय सिंगदी खुल्लसिदी तांथोखी इचम चमजबी करीमत खंगजदबी मचानुपीसु ममाना फत्रबनीना चाक चकिंग अमना सिको ममांगली हाबदनी मासु तांथोकपदा तुमुग यावखी असिदी खुल्लसे हानगी अकी अखंग नंगंबा पोसेम थाजिनबा मतमदा मियोय कया अमा अवाब खुदोंग थिबा तारंबदो ngasidi tamatano farakle ingna chikna pamna khullamasu oiki yariba makhaidi megi phattabsi tawgumsi aikhoina taibungda laklebse matam khar kaktagini hinglingai matamna nusi chanasi nusina loina si megi phattaba mangnaba toraga aingonasu madugi saibi saitheng soitanmaki lakani kaubigano mayambo aroibada wari silosilok matamda dan kumana amukani khurumjari